ꯆꯦꯡꯕꯨꯁꯨ ꯆꯦꯡ ꯌꯥꯎꯗꯔꯝꯗꯔꯦꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯒꯤ ꯃꯆꯥ ꯊꯣꯏꯕꯤꯗꯨꯅ ꯃꯃꯥ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯝꯕ ꯃꯄꯥꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕ ꯍꯧꯖꯤꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯏꯆꯥꯅꯨꯄꯤꯗꯨꯅ ꯀꯗꯣꯟ ꯆꯠꯈ꯭ꯔꯕ ꯑꯝꯇ ꯀꯧꯔꯨꯒꯦ ꯇ ꯂꯥꯎꯅꯦ ꯄꯄꯥꯗꯣ ꯆꯦꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯈꯪꯕ ꯅꯪꯅꯗꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯃꯥꯅꯅꯦ ꯆꯦꯡꯐꯨꯗ ꯌꯦꯡꯕ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯄꯄꯥꯗꯣ ꯁꯣꯔꯣꯛꯇ ꯂꯥꯛꯄꯅ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯂꯥꯛꯇꯦ ꯅꯄꯥꯁꯦ ꯈꯪꯉꯕ ꯖꯨꯒ ꯊꯛꯅ ꯂꯩꯔꯕ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯑꯗꯨꯒ ꯅꯆꯦꯗꯨꯗꯤ ꯀꯥꯏ ꯂꯩꯍꯧꯔꯦ ꯈꯪꯗꯦ ꯃꯥ ꯈꯪꯗꯦ ꯃꯗꯨ ꯂꯥꯛꯈꯤꯁꯨꯅ ꯐꯖꯅ ꯐꯨꯒꯦ ꯃꯗꯣ ꯃꯃꯥ ꯑꯁꯤꯕꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯗꯅ ꯑꯩꯉꯣꯟꯗ ꯖꯦꯠꯁꯟꯅ ꯂꯩꯔꯕꯅꯤꯅꯦ ꯃꯊꯤꯕꯣꯡꯅ ꯄꯨꯈꯝ ꯆꯥꯛꯁꯦ ꯆꯥꯔꯤꯕ ꯅꯪꯅꯗꯤ ꯈꯪꯉꯣꯏꯗꯣ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯁꯥꯎꯔꯤ ꯃꯃꯥ ꯅꯪꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯊꯕꯛ ꯑꯅꯥꯕ ꯁꯨꯅꯤꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯨꯝꯁꯤꯒ ꯃꯥꯁꯨ ꯎꯔꯗꯤ ꯀꯧꯔꯧ ꯅꯆꯦꯗꯣ ꯈꯪꯉꯕ ꯐꯨꯗꯣꯔꯤꯃꯤ ꯉꯁꯤꯗꯤ ꯆꯠꯂꯣ ꯅꯪꯅꯒ ꯈꯥꯝꯕꯒ ꯌꯥꯔꯣꯏ ꯅꯄꯥꯗꯣ ꯄꯨꯔꯧ ꯊꯤꯔꯒ ꯄꯨꯔꯧ ꯆꯨ ꯊꯛꯂꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯃꯥꯗ ꯍꯥꯏꯔ ꯂꯥꯎ Mama, sao không nghe ngay để nó tụt ra lại bà. Quá luôn đi qua đây này không quá luôn nên là pan này. Nó quá không bắt được kìa. Này cô này. Papa lại thùng ăn đã. Chiên cái rau lóc tôm mà. Rau lóc tôm mà tụt ra lại chiên chưa có chúng bộ lắm tiền. Mai pima cái nó tàu gì bu. Hay chôn ra đi tụt cái nó quá chứ nó tàu gì vậy. Cái nó thấy chưa papa chứ. Icha nupiga maga manage ai icha di nai tom pokcha be ai icha nuchigara ba icha ni nang di kadai din nama do na kuli macha he mala da thamum mi duga na sak duga nuchide thunung he nung chiroi thunung he nung chiroi ai su ka to bai nung chi ba mi gi macha da Dia pasti mama piu kai sih guys. Aha, jani nana mama nanga kan yang onda. Ije dum soage. Kada phemu to hoi ma na thibong da cha ga lei da na loi ra bani nang thau ka ra bani ibe ma nang nama asi be tu ne engona ot na bei nei na bei ai thamam ma da na ot ke nei ge ma pa ju khora se ngam jara roi ma ga na pi je ba ka ngam jara roi ai di ngam jara roi Papa nang TV jingiro. TV jing ni. Ai na thai da ngora wari ma ha ga to ba. Mama na ne. Angon da ne. Nang thabak chakra thi ngangi. Thi thabak su hali hui nang chakra ga nang di ukhang di angon da. Aduga ai nang thabak chapada ai chakra nang ga. Kana nangangi ba? Mama na nangangi ba? Kari namma na nangono tan ba? Này khó mà dùm đi tàn cái ngặt xị dùm đi tàn cái nhà trang ở cái cái ngoài cái tàn cái đây chắc đấy. Sino ko hindi ko pa sa mga mamay tanya na ko dai mama ta ko nang change ra gina ko na. Mama, kino ra kini kino na ne. Kino ne. Papa da bai tum do ko nang na dumai na ko chuwa li phi ai na. Ko ji ai ko mama papa ta ko ni ako ji kai li ba. Kali achi bi macha mana imai jabu na pa da tam ga tan hon dei honari ba mana ding ama loi phajana phuge kadai le heuri ma ya da Ma sun le hori. phajana phuge ai ma chak khangan ngen ne ai ma chak khan ngen na ma se kana noi ma chak khangan ge Ya da le tu. Dang lo tu. hey malaya nang na kali kino na pa da ai na o i nei hai na tam chan di do ha kali kino Na
ꯃꯃꯥ ꯅꯪ ꯅꯪꯉꯣꯟ ꯐꯨ ꯈꯣꯠ ꯇꯧꯔꯤꯗꯨꯗꯤ ꯑꯗꯨꯅ ꯑꯩ ꯄꯄꯥꯗ ꯇꯝꯃꯦꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯐꯨꯈꯤꯗꯅ ꯍꯥ ꯏꯁꯤꯡ ꯈꯔ ꯁꯣꯛꯍꯟꯕ ꯀꯣꯜꯂꯤꯛ ꯈꯔ ꯐꯦꯡꯍꯟꯕꯗꯨꯕꯨ ꯊꯕꯛꯔꯣ ꯍꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯌꯨꯝ ꯀꯥꯏꯅꯕꯒꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯪꯗꯤ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯀꯔꯤ ꯇꯧꯔꯤ ꯕꯦꯐꯥꯟꯅꯤꯀꯤꯅ ꯍꯥ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯇꯥꯛꯂꯝꯕ꯭ꯔꯥ ꯍꯥ ꯑꯣꯟꯗꯩ ꯑꯣꯜꯂꯝꯃ ꯁꯤꯈ꯭ꯔꯃꯤ ꯅꯃꯥ ꯑꯁꯤꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯪꯅ ꯐꯨꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯕꯩ ꯐꯨꯔꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯐꯨꯔꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯐꯨꯔꯣꯏꯗꯣꯏꯅꯣ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯕꯩ ꯐꯨꯔꯣꯏꯗꯣꯏꯅꯣ ꯃꯥꯅ ꯏꯇꯩ ꯅꯥꯎꯄꯨꯒ ꯑꯩꯗꯤ ꯍꯣꯠꯅꯔꯤꯁꯤꯗꯤ ꯑꯩ ꯁꯨꯝ ꯊꯕꯛ ꯀꯩꯗꯧꯕꯩ ꯆꯠꯇꯨꯕ ꯑꯩ ꯆꯠꯂꯣꯏ ꯏꯆꯥ ꯄꯣꯛꯏꯁꯦ ꯀꯩꯗꯧꯕꯩ ꯆꯠꯇꯨꯕ ꯅꯣꯏ ꯆꯥꯈꯣ ꯅꯄꯥꯅ ꯆꯥꯈꯣ ꯁꯤꯗ ꯈꯣ ꯁꯤꯗ ꯄꯄꯥ ꯌꯨꯝ ꯊꯥꯗꯣꯛꯄꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯨꯅꯦ ꯃꯤ ꯃꯆꯥꯗꯨꯒꯅꯦ ꯈꯔ ꯑꯣꯠꯄ ꯅꯩꯕ ꯈꯔ ꯇꯧꯔꯨꯔꯦ ꯅꯆꯦꯗꯨꯅꯅꯦ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯅꯄꯥꯗꯣ ꯐꯕ ꯑꯩꯒꯤꯁꯨ ꯑꯂꯥꯟꯕꯅꯤ ꯏꯆꯥꯗꯣ ꯑꯩꯉꯣꯟꯗꯗꯤꯅꯦ ꯀꯥꯏꯗꯤ ꯀꯥꯏꯖꯗꯕꯅꯤꯀꯣ ꯏꯕꯦꯝꯃ ꯅꯆꯦꯒ ꯅꯄꯥꯒꯗꯣ ꯊꯦꯝꯃꯒ ꯂꯧꯁꯤ ꯏꯃꯥꯁꯨꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯅꯄꯥꯒ ꯅꯆꯦꯒ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ